Manipuri Wari Pambi Channel na tabiribo pumnamakpu amo na taram noksari. Ngasi amok mayam gi ngay hakpothananaba Manipuri wari masa ani khaktang mathang puduna laksari. Ahan bagi wari masa sige maming hingbagi mahaw. Wari masa sige aiba Rajendra Sarungba wari masa se hanataminarasi. Indira Khunggangi samjarabi nupi masa amani monghade ing tapi adubu marindi lay. Miyay salab taure masa nupa amakhak lay adubu magi nupadi sahi ani muki mamangda laibag thiba thaudok gari accident da lay khidre. Aduna asuk kuiba matam ase pidona amadi ningba kaina wana lelaklabini. Masaki hairurabadi Indira phajai. Phajade haiba ngamde ngawi rasi lay nokpet taubi maithongni. Nupa nahasingna thawai taana yengnaribani adubu nokpa harauba sangde Indira magi nupa hek laikhidraba numitagi magi punsi ngausatnana lelakhi. Magi hingbagi manglan haibabu mapana hundoklamlaba masanupa amatang yaujabado mi oinanaba sembiba yokpiba aduna magi amatang ngairaba hingbagi manglanni. Onthokpagi laibakni naha oirabi mapunsida mapuroibaga sahi manga taradang laiminarakpa matamda noong mata awa may salangagtrabini. Adubu ngasidi masayokpa semba amadi imong manunggi ahal oiraba maku manem thakpagi thaudang pumba magi mathakta tarare. Apang bathabak lau singuba kulang kumba ngasak phaba tikpa ingkolgi manamasing yonba karigumbadana sengkok takpa taiba umsusure. Magi haibabu sek nung laingoy pekpa magti taude yaude masimadi mahaki maraibak phabani. Adubu magi phajaramba maithong ado nungsagi maisa amadi wakalgi bolumna kahalle. Adugi sumathakta magi nupa lairingaida yauramba marupki senthang hunnanaba honabada amukka hena awaba polum pure. Kanada tainarugani laibagta tainaba nattana. Phare mase pumnamak thamkhrasi magi khwaidagi sauningba haibabu mana taping bu oigera tapnabu oigera nupa nahana karemnaduna kadai satuino lemi phajaida ngasidi haina hairakpa watada oire mahaki makoida uthippa makai sauba haibado magi nupa lairingaidadi kaisu khalamdaba wafamni adubu nupa laikhidraba matamasidadi magi prok sakpi haibado oirare. Hey, mi usitaba taunu aigi nupa laite khanjanu isau sauna laibajani phude halura. Aduk sinda paudanabagi mahutta magi tawgadaba thabak adum tawi hanna tuna yenglude. Nong masu nupa kharana mangonda asumna kwa laibige phi laibige senima yenglusidana haibana singba karem kathaina bo hai kaya hairakhi. Adubu man ngamduna ai adugumba nupi natte nakoi gi nupida hayuso aingonda adumna kadi tawbirakanu haina yamna thauna fana khumki. Magi maril mathauna wangang sangang taraga kanamatana anirak suna langnaba ngamde. Adubu Indira ngasidi mapukningda kapningba phaurai khalai tolida si oireko naha oirabi lukhrabi amagi punsi. Asuk sangkraba punsi ase karamna marek mahaw yaudana kangsi miwa maisa maraksida hingadauribano sibo. Nongmadi kring trang Indiragi mobile phone gi makhoni numidangi pung 9 makhai muktari number do khangi toina phone taunaba number dinate. Indira na phone paikhatli hello nupagi khonjel ni isel Indira natro. Khonjel do khangum su tawi adubu asengba do khangningduna kana oirabano tawbirai sibo khumlai aine nangi tamo bijoine khangdrabro. Khange tamora ado kari haige tamo kuireda khonjel ga ta khidaba kaubu kaurore ado kari leige haibiro o sum tawrakpanida aisu sum koithorkadabado sahi ani hum se sathokpa ngamdre haksang sisu nari sari da tawduna lai karam palibage hangbanida kaidauni nungairi haiba natana kapset pi lukhrabi maning thongdraba punsi marelni siba ngaiba haibaduni tamobu kamdawibage. Indira gi wata adu da bijoina sat hek oklaga khumlai hera sumdawbanida aigi marup ama laye
mahaksu maraibak thiraba mini nahakombani magi nupi tha ahum marigi mamangda laikhidre angangsingdi loina chaure ado imungdo yengsinbinanaba mi amatang pami haine nangna khangiduni lukhrabi di masa thakpa amadi yengsinba ngamido adu nupadi masa yokpa semba wana thoi adunida yarabadi amuktang khangna ningi hai yabra hangbani da bijoy yu wafam aduda indira ingak hek ngak poi kari boy khangdre da tamo punsi se haibo hainingdrabani yadabagi panging hingbani ado khangnabadi kari sukai dena tamona phai hairabadi yaida se adu oirabadi aigi nakta marup to lai phone se amukta pahelake wari watai ngahak sause pahelake ko hello hello Indirana khomi nupa aduna ubadi amuktang ukhidri adubu konjel se tabada yamna nungsi hana mamangai da khangna khrabagum phawi Indirana asyamna thajadiye dadagi wata sidi phajana khombi ko yamna mali ko nupa aduna ado phone tawri haiduna warubu yade ko marumna khangna wa haibadagi ni ko Indirana yaida tada khangna se kaidau haibage kanana khangni laibakta tinaram labadi Indiragi wahai do tabada nupa aduna tapokladuna wahai khara notsilai as wata sidi yai ko ado hayeng moirang bazar dala ke thengase pung 10 makhai adoi da yai ko Indirana phani dada dudi ngaihak wari sarba matungda makhoi animak phone thamnakhi mongha dabi thona phabi atopa nupa na hana langnarakpada hanna tuna yengdabi Indira ngasidi kari khalabanu khangde mahaki wakhal khara honglakbagum tawkhi numitugi ahingado Indira pak hek tumthaba yaramde khalli mawon mol mahaki wakhalna isa sina kamdauba aina khalliba sibu sumlibrane makata na hingingbagi mahau amadi phaurakhi Indira naken tha loiraba matungda upalna yening tha lakpagum mahaki wakalda phaurakhi oh aibu hingingbagi mahau amuktangdi tangki sirane ngasisu mahusagum Manipuri wari masa amakhaktang puduna laksari wari masa sigi maming laihau pambi wari masa sigi aibi Ningthau Khongjam Ranjana wari masa semuk ngaihaktan taminarasi laihau pambi amatadi thajage khanna leirakliba sisu kuirabani tanja isa heksa khide maningi tasauna ama pirakpadusu ningthi nungaina senabi houdabadagi adum kangkhre hingsu hingjaramgadabani aduda ising saimandabadagi kangkhibani Migi mayumda satpada laihau pambi bu leiramlabadi manakta sangsinduna yengbasisu aigi hainabi ama oirabani aina pamna yengbadu ubada khara manadi tangna gamlada sasariba laihau heklaga pirakpasu yaukhrabani office ke thongal sanpham laikol masa aduda hauriba laihau pambi adusu aigadi sak khangnarabani hek yaubaga asatpa yaubra yengba sangbada masu harauna kawraklibani Laikolgi mali biramanida laihau heklagu hairubada apomba lai mayam ama heklaga aigi table thamlambasu yaukhrabani aina nong masu takhi biramni laihau se heke hairabadi khara satkaibado yenglaga heuko mana khumlakhi isingda haplaga thamlabadi satkairakpane adubu mana pomba da ngairi ngaida heklakhiba laihau singado isingda haplabasu satkairakkhidre matungdadi masu aina takpagi matung inna phajana satkairba laihau hektuna nungtigi table da thamlami laihau gi nungsiraba manamgi marakta phamduna sukiba file ikiba sithi pumnamak phajakiboi ningi lakiba misingna suhainakhi medamgi ka sidi manam onthokna nungsiba manam kreda sauthokna haiki aigi laihau singa sigi manamni office kumlakpada laihau singado aiga amuk loina rai manana yomlaga fasana purai kharana mon makhada kharana lairik pafam table da nong masu awona layau kuba mama thamlami nong mana suba lakshmina layau khujok ama thamna da yomduna porai nong masu mamtana illiba inapida phajakraba layau thepirami isena pirakiba mamal yamna tangba ebongi perfume dagi henna nungsiki
ꯅꯕꯅ ꯅꯣꯡꯃ ꯇꯦꯕꯜꯗ ꯊꯝꯂꯝꯕ ꯂꯩꯍꯥꯎ ꯑꯗꯨꯁꯨ ꯀꯌꯥꯗ ꯐꯖꯈꯤꯕ꯫ ꯅꯣꯡꯃ ꯀ꯭ꯔꯤꯁꯅ ꯖꯟꯃ ꯃꯇꯨꯡꯗ ꯏꯁꯀꯣꯟꯗ ꯆꯠꯈꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯤꯖꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜ ꯄꯤꯖꯥ ꯂꯩꯕ ꯆꯠꯈꯤꯕꯅꯤ꯫ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯈꯣꯡꯅ ꯒꯣꯄꯥꯜ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯈꯤ꯫ ꯀꯥꯎꯟꯇꯔꯗ ꯆꯪꯗꯨꯅ ꯄꯤꯖꯥ ꯃꯈꯜ 2 ꯄꯅꯤꯔ ꯄꯤꯖꯥ, ꯆꯤꯖ ꯄꯤꯖꯥ ꯁꯦꯝꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯏꯆꯦ, ꯃꯤꯅꯠ 10 ꯃꯨꯛꯇ ꯉꯥꯏꯕꯤꯌꯨ, ꯅꯤꯄꯥꯃꯆꯥ ꯆꯤꯈꯥ ꯈꯥꯛꯄꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯟꯗ ꯁꯦꯝꯂꯤꯕ ꯑꯀꯣꯏꯕ ꯈꯥꯡꯄꯣꯛꯇꯨꯗ ꯐꯝꯃꯤ꯫ ꯉꯥꯏꯕ ꯑꯣꯏꯅ ꯍꯔꯕꯦꯜ ꯆꯥ ꯊꯛꯈꯤ꯫ ꯈꯣꯒꯦꯟꯁꯨ ꯁꯨꯔꯖꯁꯨ ꯑꯃꯃꯝ ꯄꯤꯊꯛꯈꯤ꯫ ꯍꯔꯕꯦꯜ ꯆꯥꯗꯣ ꯃꯍꯥꯎ ꯂꯧꯕ ꯍꯩꯇꯕꯅꯔ ꯀꯩꯅꯣ ꯏꯍꯥꯎ ꯍꯥꯎꯈꯤꯗꯦ꯫ ꯊꯛꯅ ꯊꯛꯅ ꯂꯦꯞꯃꯨꯛ ꯋꯥꯡꯅ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯈꯤ꯫ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯂꯩꯍꯥꯎꯅ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯈꯤ꯫ ꯈꯥꯝꯕ ꯉꯝꯍꯧꯗꯅ ꯂꯩꯍꯥꯎ 2 ꯈꯛ ꯍꯦꯛꯇꯨꯅ ꯃꯅꯝ ꯅꯝꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤ꯫ ꯂꯨꯛꯊꯔꯨꯔꯒ ꯍꯥꯏꯒꯠꯂꯛꯄꯗ ꯂꯩꯍꯥꯎ ꯑꯃ ꯍꯦꯛꯄꯗ ꯂꯨꯄꯥ 100 ꯐꯥꯏꯟ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯔꯝꯃꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯕꯦꯛꯇ ꯂꯩꯍꯥꯎꯁꯤꯡ ꯑꯗꯣ ꯍꯥꯞꯆꯤꯟꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀꯅꯥꯃꯠꯇꯗꯤ ꯎꯍꯧꯗ꯭ꯔꯦ꯫ ꯂꯨꯄꯥ 100ꯒꯤ ꯐꯥꯏꯟ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯂꯩꯍꯥꯎꯒꯤ ꯍꯥꯛꯇꯛꯇ ꯆꯣꯞꯂꯝꯒꯗꯕ ꯁꯝꯅꯥ ꯑꯃꯠꯇꯗ ꯂꯤꯊꯣꯛꯍꯧꯏꯗ꯫ ꯍꯜꯂꯛꯄꯗ ꯑꯩꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯊꯟꯇ ꯆꯣꯟꯖꯈꯤ꯫ ꯌꯨꯝꯗꯁꯨ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯐꯖꯕ ꯑꯃꯠꯇꯗꯤ ꯊꯥꯅꯤꯡꯈꯤ꯫ ꯁꯤꯂꯥꯅ ꯅꯣꯡꯃ ꯍꯥꯏꯈꯤ, ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯈꯛ ꯊꯥꯔꯨꯅꯨ, ꯐꯠꯇꯦ ꯍꯥꯏꯅꯩ꯫ ꯑꯩꯅ ꯍꯪꯈꯤ, ꯀꯔꯤꯒꯤꯅꯣ? ꯒꯝꯂꯥꯗ ꯊꯥꯕꯗꯤ ꯌꯥꯗꯕꯔꯥ? ꯃꯤꯅ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗ ꯏꯈꯟ ꯈꯟꯊꯗꯅ ꯑꯃꯨꯛꯁꯨ ꯀꯤꯔꯨꯔꯦ꯫ ꯑꯣꯖꯥ ꯖꯣꯏꯅ ꯄꯥꯝꯕꯤ ꯐꯖꯕ ꯂꯩ ꯄꯤꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯂꯧꯔꯨꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯇ ꯊꯥꯕꯗꯨꯁꯨ ꯑꯀꯤꯕ ꯐꯥꯎꯔꯨꯔꯦ꯫ ꯒꯝꯂꯥꯗ ꯑꯣꯏꯅ ꯐꯖꯅ ꯊꯥꯔꯒꯦ ꯈꯜꯂꯦ꯫ ꯑꯗꯨꯁꯨ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ꯫ ꯄꯥꯝꯕꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯆꯤꯜꯂꯤꯕ ꯊꯕꯛ ꯃꯇꯥ ꯑꯁꯤꯒ ꯄꯥꯝꯕꯤ ꯑꯃ ꯒꯝꯂꯥꯗ ꯊꯥꯔꯒ ꯆꯥꯎꯅꯅꯕ ꯁꯦꯝꯕ ꯍꯥꯏꯕꯁꯤꯕꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯏꯊꯟꯇ ꯍꯣꯠꯅꯗꯧꯔꯤꯕꯅꯤ꯫ ꯂꯩꯁꯨ ꯈꯔ ꯄꯥꯝꯖꯔꯨꯕꯅ ꯑꯩꯅ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯇꯨꯗ ꯍꯣꯠꯅꯖꯔꯨꯕꯅꯤ꯫ ꯍꯦꯛ ꯎꯕꯗ ꯊꯋꯥꯏꯅ ꯄꯥꯝꯖꯈꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯦ ꯕꯤ.ꯇꯤ. ꯔꯣꯗꯀꯤ ꯁꯍꯤꯗ ꯃꯤꯅꯥꯔ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯄ ꯂꯩꯒꯤ ꯃꯦꯂꯥꯗ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯊꯤꯛ ꯅꯦꯝꯅ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯗꯨꯅ ꯂꯩꯕꯥꯛꯀꯤ ꯒꯝꯂꯥ ꯃꯃꯥꯏ ꯂꯥꯎꯅ ꯐꯥꯠꯄꯗꯨꯗ ꯍꯧꯔꯝꯃꯤ꯫ ꯑꯁꯥꯠꯄ ꯂꯩꯍꯥꯎ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯊꯋꯥꯏꯅ ꯇꯥꯖꯕ ꯄꯥꯝꯕꯤꯒꯤ ꯐꯤꯕꯝꯅꯤ꯫ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯁꯦꯟꯅꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯏꯁꯤꯡ ꯈꯔ ꯈꯔ ꯆꯥꯏꯕꯤꯕ, ꯃꯈꯣꯡ ꯈꯔ ꯈꯔ ꯁꯦꯝꯕꯤꯕ, ꯃꯇꯝ ꯃꯇꯝꯒꯤ ꯍꯥꯔ ꯈꯔ ꯈꯔ ꯍꯥꯞꯄ ꯅꯠꯇꯅ ꯂꯩꯁꯤꯡ ꯑꯗꯨꯅ ꯐꯖꯔꯤꯕ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤ꯫ ꯑꯁꯥꯠꯄ ꯂꯩꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯟꯅꯅ ꯑꯩꯒ ꯈꯪꯅꯕꯗꯧꯅ ꯅꯣꯛꯇꯨꯅ ꯂꯩꯅꯝ ꯅꯝꯍꯜꯂꯛꯈꯤ꯫ ꯄꯣꯝꯈꯠꯂꯛꯂꯤꯕ ꯂꯩꯍꯥꯎꯁꯤꯡ ꯑꯗꯨꯁꯨ ꯑꯩꯕꯨ ꯎꯕꯗ ꯏꯀꯥꯏꯕꯒꯨꯝ ꯂꯣꯠꯈꯤ꯫ ꯂꯩꯀꯣꯛꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯪꯂꯨꯏ, ꯏꯕꯨꯡꯉꯣ, ꯁꯤꯕꯨ ꯃꯃꯜ ꯀꯌꯥꯅꯣ? ꯏꯇꯩꯃ, ꯑꯩꯁꯨ ꯂꯩ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ, ꯀꯅꯥꯒꯤꯅꯣ ꯈꯪꯖꯗꯦ꯫ ꯂꯩ ꯃꯄꯨ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯔꯦ, ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ꯫ ꯔꯦꯁꯇꯨꯔꯦꯟ ꯃꯆꯥ ꯑꯃ ꯍꯥꯡꯂꯤꯗꯨꯗ ꯐꯝꯂꯒ ꯀꯣꯐꯤ ꯊꯛꯇꯨꯅ ꯑꯃꯨꯛ ꯉꯥꯏꯔꯦ꯫ ꯃꯦꯗꯥꯝ, ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯄꯤꯔꯝꯂꯤꯕꯔꯣ? ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃꯅ ꯍꯪꯂꯛꯏ꯫ ꯂꯩꯍꯥꯎꯒꯤ ꯎꯡꯂꯤꯉꯩꯗ ꯃꯤꯒ ꯑꯃꯠꯇ ꯎꯔꯨꯗ꯭ꯔꯦ꯫ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯩꯅ ꯇꯝꯕꯤꯈꯤꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯦ, ꯏꯕꯇꯣꯝꯕꯤ, ꯀꯝꯗꯧꯔꯤ? ꯊꯕꯛ ꯏꯪꯈꯥꯡ ꯀꯝꯗꯧꯔꯤ? ꯃꯦꯗꯥꯝ, ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯍꯣꯠꯅꯔꯤ꯫ ꯂꯩ ꯈꯔꯁꯨ ꯑꯩꯅ ꯃꯦꯂꯥꯁꯤꯗ ꯄꯨꯊꯣꯛꯆꯔꯤ꯫ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯒꯨꯂꯥꯞꯀꯤ ꯃꯈꯜꯁꯤꯡꯁꯦ ꯑꯩꯒꯤꯅꯦ ꯃꯦꯗꯥꯝ꯫ ꯏꯕꯣꯇꯣꯝꯕꯤ, ꯅꯪꯗꯤ ꯌꯥꯝꯅ ꯐꯖꯅ ꯂꯩꯁꯨ ꯁꯦꯝꯕꯒ ꯍꯩꯔꯝꯂꯤꯕ ꯖꯥꯠꯅꯤꯅ꯫ ꯑꯩꯅ ꯈꯨꯝꯈꯤ꯫ ꯀꯣꯐꯤ ꯑꯗꯨ ꯑꯃꯨꯛ ꯊꯛꯏ꯫ ꯂꯩꯍꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯍꯥꯎꯒꯤ ꯃꯄꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤ꯫ ꯏꯕꯣꯇꯣꯝꯕꯤ, ꯃꯁꯤꯒꯤ ꯂꯩꯍꯥꯎ ꯑꯁꯤꯒꯤ ꯃꯄꯨ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ? ꯈꯨꯠ ꯊꯤꯟꯗꯨꯅ ꯏꯕꯣꯇꯣꯝꯕꯤꯗ ꯍꯪꯂꯨꯏ꯫ ꯃꯦꯗꯥꯝ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤꯅꯤ꯫ ꯃꯄꯨ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦꯅꯦ? ꯃꯃꯜ ꯑꯃꯨꯛꯇ ꯈꯪꯒꯦ ꯇꯧꯅꯤ꯫ ꯑꯦ, ꯃꯦꯗꯥꯝ, ꯂꯨꯄꯥ 700 ꯁꯣꯟꯕꯅꯤ꯫ ꯃꯤ ꯃꯌꯥꯝꯅꯁꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯪꯅꯔꯝꯂꯕꯅꯤ꯫ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯥꯏꯗꯤ ꯃꯦꯂꯥ ꯂꯣꯏꯈꯤꯕꯅ ꯍꯥꯟꯗꯣꯔꯦ, ꯂꯨꯄꯥ 500ꯕꯨ ꯐꯪꯂꯕꯗꯤ ꯊꯥꯗꯣꯛꯂꯅꯤ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯃꯦꯗꯥꯝꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯥꯏꯅꯖꯒꯦ꯫ ꯑꯩꯁꯨ ꯑꯁꯥ ꯑꯃꯗꯤ ꯂꯥꯛꯂꯦ꯫ ꯏꯕꯣꯇꯣꯝꯕꯤꯅ ꯉꯥꯡꯅꯔꯕꯗꯤ ꯈꯔꯁꯨ ꯇꯥꯍꯟꯕꯗꯤ ꯌꯥꯔꯅꯤ꯫ ꯑꯩꯒꯤꯗꯤ ꯇꯥꯔꯁꯨ ꯇꯥꯗ꯭ꯔꯁꯨ ꯂꯧꯒꯦ ꯈꯟꯈ꯭ꯔꯕꯅꯤ꯫ ꯏꯕꯣꯇꯣꯝꯕꯤꯗ ꯁꯤꯟꯅꯔꯦ꯫ ꯃꯥꯁꯨ ꯂꯝꯄꯥꯛ ꯑꯆꯧꯕꯗꯣ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯨꯔꯕ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯅ ꯇꯧꯕ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ꯫
ꯑꯃꯗꯨꯗꯤ ꯆꯪꯂꯛꯇꯦ꯫ ꯏꯕꯣꯇꯣꯝꯕꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ, ꯃꯦꯗꯥꯝ, ꯑꯩꯅ ꯑꯩꯒꯤ ꯅꯤꯡꯖꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕꯗꯨꯗ ꯂꯨꯄꯥ 300ꯗ ꯂꯧꯔꯣ ꯍꯥꯏꯔꯦ꯫ ꯅꯨꯡꯉꯥꯏꯕꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯍꯥꯀꯝꯗꯒꯤ ꯂꯩꯒꯤ ꯃꯦꯂꯥ ꯌꯦꯡꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯅꯤꯄꯥꯗꯤ ꯐꯅ ꯋꯥꯔꯕ ꯖꯥꯠꯅꯤ꯫ ꯂꯩꯍꯥꯎꯗꯨꯒꯤ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯃꯥꯗꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯂꯦ ꯈꯜꯂꯕ ꯖꯥꯠꯅꯤ꯫ ꯏꯍꯩ ꯍꯩꯅꯗꯅ ꯐꯝꯂꯤ꯫ ꯂꯩꯁꯨ ꯄꯥꯝꯕꯤꯒꯤ ꯋꯥꯈꯜ ꯊꯣꯏꯗꯣꯛꯅ ꯎꯗꯦ꯫ ꯍꯥꯟꯅ ꯁꯨꯃꯥꯡꯗ ꯒꯝꯂꯥꯗ ꯂꯩ ꯈꯔ ꯊꯥꯕꯗꯨꯁꯨ ꯃꯥꯗꯤ ꯅꯣꯡꯃꯇ ꯏꯁꯤꯡ ꯆꯥꯏꯕꯤꯗꯦ꯫ ꯑꯩꯁꯨ ꯁꯥꯎꯔꯨꯗꯦ, ꯃꯔꯝꯗꯤ ꯃꯁꯤꯗꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯅ ꯂꯨꯄꯥ 300ꯗ ꯌꯥꯅꯔꯦ꯫ ꯒꯥꯔꯤ ꯃꯅꯥꯛ ꯐꯥꯎꯕ ꯃꯈꯣꯏ ꯅꯤꯄꯥ ꯃꯆꯥ ꯑꯍꯨꯝꯅ ꯊꯥꯡꯕꯤꯗꯨꯅ ꯍꯥꯞꯆꯤꯟꯕꯤꯔꯦ꯫ ꯃꯅꯤꯡ ꯁꯤꯠ ꯑꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯒꯝꯂꯥꯗꯣ ꯐꯝꯍꯜꯂꯦ꯫ ꯃꯃꯥꯡ ꯁꯤꯠꯇ ꯐꯝꯅ ꯐꯝꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯍꯥꯎꯒꯤ ꯂꯩꯅꯥꯁꯤꯡ ꯁꯣꯛꯇꯅꯅꯕ ꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯨꯔꯤꯒꯤ ꯑꯣꯏꯔꯝ ꯊꯥꯡꯕ ꯁꯔꯨꯛꯇꯨꯗ ꯊꯝꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯕ ꯉꯝꯗꯦ꯫ ꯍꯦꯛ ꯌꯥꯍꯧꯕꯒ ꯂꯩꯍꯥꯎ ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯂꯨꯏ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯃꯔꯛꯇꯨꯗ ꯇꯒꯠ ꯇꯒꯠ ꯂꯩꯔꯝꯃꯤ꯫ ꯉꯔꯥꯡ ꯄꯣꯝꯍꯧꯕ ꯂꯩ ꯈꯔꯁꯨ ꯁꯠꯀꯥꯏꯔꯝꯗꯨꯅ ꯑꯩꯉꯣꯟꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯀꯧꯔꯛꯂꯦ꯫ ꯑꯁꯪꯕ ꯂꯩꯅꯥ ꯃꯔꯛꯇꯨꯗ ꯀꯕꯣꯛ ꯆꯥꯏꯕꯒꯨꯝ ꯁꯥꯠꯂꯤꯕ ꯂꯩꯍꯥꯎꯁꯤꯡ ꯑꯗꯨꯗꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯡꯒꯣꯟꯗ ꯐꯝꯕꯗ ꯂꯩꯍꯥꯎꯒꯤ ꯃꯅꯝꯅ ꯏꯁꯥꯁꯦ ꯄꯨꯝꯏꯪ ꯏꯪꯉꯤ꯫ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯅ ꯊꯛꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯦ꯫ ꯑꯣꯐꯤꯁ ꯀꯨꯝꯂꯛꯄꯗꯁꯨ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯂꯩꯍꯥꯎ ꯑꯗꯨꯕꯨ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯑꯌꯨꯛꯇ ꯁꯠꯀꯥꯏ ꯍꯧꯕ ꯂꯩꯁꯤꯡ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯂꯩꯃꯟ ꯆꯟꯗꯧꯔꯝꯂꯦ꯫ ꯂꯩꯅꯝ ꯆꯟꯗꯨꯅ ꯃꯥꯡꯈꯤꯒꯗꯧꯔꯕ ꯂꯩꯁꯤꯡ ꯑꯗꯣ ꯐꯖꯅ ꯍꯦꯛꯂꯒ ꯂꯩꯍꯥꯎꯒꯤ ꯃꯅꯥ ꯑꯃꯗ ꯍꯥꯜꯂꯒ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯒꯤ ꯁꯦꯟꯇꯔ ꯇꯦꯕꯜꯗ ꯊꯝꯂꯦ꯫ ꯏꯃꯨꯡꯁꯨ ꯃꯥꯡꯒꯣꯜꯁꯨ ꯁꯨꯃꯥꯡꯁꯨ ꯂꯩꯍꯥꯎꯒꯤ ꯂꯩꯅꯝꯅ ꯏꯁꯟ ꯁꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯂꯩꯍꯥꯎꯁꯦ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯂꯦ꯫ ꯁꯑꯣꯡ ꯁꯕꯥꯟ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯌꯦꯡꯕ ꯐꯖꯈ꯭ꯔꯕ ꯂꯩꯍꯥꯎ ꯃꯌꯥꯝ ꯑꯃ ꯅꯨꯡꯇꯤꯒꯤ ꯁꯥꯠꯂꯤꯕꯅꯤ꯫ ꯅꯣꯡꯃ ꯂꯩꯍꯥꯎꯒꯤ ꯂꯩꯅꯝꯅ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯤꯄꯥꯗ ꯍꯥꯏꯈꯤ, ꯂꯩꯍꯥꯎꯒꯤ ꯃꯅꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ? ꯃꯥꯗꯤ ꯅꯝꯗꯕ ꯃꯥꯜꯂꯦ꯫ ꯏꯁꯝ ꯁꯝꯅ ꯈꯨꯝꯂꯛꯈꯤ, ꯀꯩꯁꯨ ꯅꯝꯗꯦꯅ ꯑꯩꯗꯤ꯫ ꯆꯠꯇꯕ ꯌꯥꯗꯕ ꯏꯊꯧꯒꯤꯗꯃꯛ ꯃꯄꯥꯟꯗ ꯑꯣꯐꯤꯁꯀꯤ ꯇꯨꯔ ꯆꯠꯂꯤ꯫ ꯍꯟꯗꯛꯀꯤꯁꯤꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇꯅꯤ꯫ ꯆꯠꯄꯒꯤ ꯃꯐꯥꯡ ꯃꯐꯥꯡ ꯂꯥꯡꯂꯤꯉꯩꯗ ꯌꯨꯝꯗ ꯂꯩꯍꯥꯎ ꯑꯗꯨꯒꯤ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯁꯤꯟꯅꯔꯝꯕ ꯀꯥꯎꯔꯦ꯫ ꯍꯥꯏꯗ꯭ꯔꯕꯥꯗ ꯌꯧꯔꯕ ꯃꯇꯨꯡꯗꯁꯨ ꯆꯤꯟꯕꯅ ꯊꯣꯏꯗꯣꯛꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯃꯨꯛ ꯂꯥꯞꯅ ꯆꯠꯂꯒ PCO ꯑꯃ ꯊꯦꯡꯅꯗꯨꯅ ꯌꯨꯝꯗ ꯐꯣꯟ ꯈꯤꯡꯗꯨꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯅꯅꯕ ꯑꯩꯒꯤ ꯅꯤꯄꯥꯗ ꯍꯥꯏꯔꯦ꯫ ꯁꯤꯟꯅꯕꯁꯨ ꯀꯥꯎꯔꯝꯂꯦ꯫ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯈꯔ ꯈꯔ ꯆꯥꯏꯕꯤꯔꯝꯃꯨ꯫ ꯀꯥꯂꯦꯟ ꯅꯨꯡꯁꯥꯅꯒ ꯌꯥꯛꯄꯁꯤꯗ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯄꯥꯝꯕꯤ ꯑꯗꯣ ꯀꯪꯈ꯭ꯔꯒꯅꯤ꯫ ꯃꯅꯥꯁꯤꯡ ꯑꯗꯨꯁꯨ ꯄꯦꯔꯦ ꯄꯥꯏꯔꯒ ꯆꯥꯝꯊꯣꯛꯄꯤꯌꯨ꯫ ꯁꯣꯔꯣꯛ ꯃꯌꯥ ꯅꯛꯄꯅꯤꯅ ꯎꯐꯨꯜꯅ ꯄꯨꯡꯋꯥꯎ ꯋꯥꯎꯔꯝꯂꯅꯤ꯫ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯅꯔꯦ꯫ ꯊꯣꯏꯗꯣꯛꯄ ꯑꯇꯩ ꯋꯥꯐꯝꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯂꯩꯍꯥꯎꯒꯤꯇ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯤꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ PCOꯒꯤ ꯅꯤꯄꯥ ꯃꯆꯥ ꯑꯃꯨꯕꯗꯨꯅ ꯄꯤꯔꯛꯄ ꯕꯤꯜ ꯑꯗꯨ ꯌꯦꯡꯉꯤ꯫ ꯂꯨꯄꯥ 190 ꯇꯥꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯑꯗꯨꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥꯒꯗꯨ ꯄꯥꯝꯃꯨꯔꯨꯗ꯭ꯔꯦ꯫ ꯇꯦꯂꯤꯐꯣꯟ ꯇꯧꯈꯤꯕ ꯃꯇꯨꯡ 4ꯅꯤ ꯂꯩꯔꯒ ꯏꯝꯐꯥꯜꯗ ꯂꯥꯛꯂꯦ꯫ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯌꯨꯝ ꯐꯥꯎꯕ ꯂꯥꯛꯄꯗꯣ ꯉꯥꯏꯉꯝꯗꯦ꯫ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨ ꯊꯤꯈꯤ꯫ ꯑꯩꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯒꯅꯤ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯒꯝꯂꯥ ꯃꯌꯥꯝ ꯃꯔꯛꯇ ꯃꯊꯟꯇ ꯇꯣꯝꯊꯤꯟ ꯉꯥꯜꯂꯝꯃꯤ꯫ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯔ ꯅꯛꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯤꯈꯤ꯫ ꯍꯟꯗꯛꯇꯤ ꯎꯔꯦ꯫ ꯑꯀꯪꯕ ꯎꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯡꯗ ꯀꯣꯏꯁꯤꯜꯂꯗꯨꯅ ꯀꯪꯁꯤꯜꯂꯛꯂꯕ ꯄꯥꯝꯕꯤ ꯑꯗꯣ ꯒꯝꯂꯥꯒꯤ ꯂꯩꯕꯥꯛꯇꯨꯗ ꯌꯨꯡꯂꯝꯃꯤ꯫ ꯑꯀꯪꯕ ꯎꯅꯥ ꯑꯃꯈꯛꯇꯤ ꯎꯁꯥꯗꯒꯤ ꯀꯦꯜꯂꯝꯗ꯭ꯔꯤ꯫ ꯑꯩ ꯂꯥꯛꯂꯦ ꯈꯪꯕꯒꯨꯝ ꯎꯅꯥꯗꯨꯅ ꯇꯞꯅ ꯂꯦꯡꯂꯛꯈꯤ꯫ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏ? ꯑꯩꯕꯨ ꯈꯧꯒꯪꯅꯗꯨꯅ ꯁꯤꯒꯗꯧꯔꯦ꯫ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯇꯪꯗꯤ ꯄꯤꯊꯛꯄꯤꯌꯨ꯫ ꯌꯥꯝꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯟꯈꯤꯕꯒꯨꯝ ꯇꯥꯈꯤ꯫ ꯑꯀꯪꯕ ꯎꯅꯥꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤꯈꯤ꯫ ꯍꯩꯖ꯭ꯔꯥꯡ ꯑꯃ ꯂꯧꯊꯣꯛꯂꯨꯔꯒ ꯂꯩꯈꯣꯡ ꯁꯣꯝꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯏꯁꯤꯡ ꯆꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯑꯅꯧꯕ ꯃꯌꯣꯜ ꯑꯃꯃꯨꯛ ꯆꯣꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯖꯨ ꯃꯇꯝꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯂꯕ ꯂꯩꯅꯥꯁꯤꯡꯒꯤ ꯃꯔꯛꯇ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯅꯈꯤꯕ ꯉꯧꯔꯨꯅꯕ ꯂꯩꯍꯥꯎꯁꯤꯡ ꯑꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯁꯪ ꯁꯪ ꯎꯔꯛꯈꯤ꯫